आकाशवाणी इम्फाल ngangom kiran pau pajari ahanbada marweba pau Manipur tholibi irang asi lakshinanaba security force ke punba kangbuna singa masung tampak jila singda thibomagi thabak leptana chathari haukiba nongmani ne asida nong leptana chubadagi nambul irilamadi Imphal turelgi sing imai leptana wangkalakli National Testing Agency na lawba parikya sing yaithokiba masung kaktat khiba sing matam nauna leplei amasung nupagi T20 World Cup ki final danga si Bharat amasung South Africa thengnaragani Manipur tholibi irang asi lakshinanaba security force ki apunba kangbuna sing amasung tampak jila singda thibomagi thabak leptana chathari Bishnupur jila ki Phogokchau ikhaida ngaseyuk Manipur Police Commando yauba security ga punba kangbo amana thibomagi thabak chathakre Kombi Kendra ki manung chanba National Highway cham yankhaida leiba khulasida thibomagi thabak chathakiba duda thoidokpa khuchu khulai amadi mipami pundi yaukhide Police ki paun hai Imphal West District Police CRPF amadi BSF ki punba kangbo amana sungarang Lamsang Police Station ki manung chanba kangchupta thibomagi thabak chathaki Bishnupur jila da sungarang ayuk security force na Moirang Police Station ki manung chanba Oksubung Lairenjam Laikai thibomagi thabak chathaki maduda mioi chani rom masa ki saktak che puthok anduna masak khangdokpagi thabak chathaki adu moinamak khusukhulai amadi mifami pundi yaukhide Amaramda Technopol jila ki Palel Police Station ki manung chanba Hotel Cafe Aimol Road ki manakta leiba Laithok Ching gi akoiba mafam singdasu thibomagi thabak chathabada IED ni haina chingnaba pokhai biaba machak sing yauna kapthokraba nongoi maruk sing phagat ki haidi Rajya sida hokiba nongmani ne sida nong leptana chubadagi Imphal shahar phauduna seliba Nambul irilamadi Imphal turelgi ising imai leptana wangkalakli aikhogi pawmin hai Nambul turelgi ising imai hojik khudong thiningai oiba thaki mathakta yaure masina maram oiraga turelgi manakta leiriba miyam mi painare Hana Torban Kaiki Wafam Singda Miam Mi Painaduna Torban Shamjin Bagi Tabuk Chatanari. Hojik Ori Pio Masida Marilenaba Authority na Lokot Payab Section Torang Sing Lokot Aning Bagi Apamba Pongdok Narakli. Amaramda Imphal Turelgi Ising Imai Shu Lep Laitan Hengalakli Adumainamak Kudong Tiningai Oiba Thakti Yaudri. Nagalanda Urban Local Body Singing Mikhalgi Bot Masing Hojik Thiri Municipality Ahomamasung Town Council Kunmathoida Handak Mikhal Fangthokibani Bot Masing Thiba Akan Section Thorangaloina Ayuk Pungni Pandagi Haukre Rajadugi Puna Jila Tarada Counting Hall Taratarukta Table Sam Kunmanga Thaduna Bot Masing Thiba Gitabuk Chathari Thasi Kuntarukta Pangthokiba Mikhal Aduda Aitihasik Oina Nupi Singidamak Chada Kuntramdagi Sit Khaktuna Thamkibani Mizoram ki Rajyapal Dr. Haribabu Kambabatina Hari Mizoram Peace Accord na Rajyadu da Nauba Sama Piba Horaki amasung atopa singna matok tamninga yoba singthaninga yoba khongthang ama oiki Ramna ni haina sukhangaba Mizoram Peace Accord tawnaki beginning singtharam ngarang Aizol Club ta pangthokpada saruk yaraduna Rajyapal na hai English ngam sopan mariputarukta tawnaki ba Mizoram Peace Accord aduna Rajyadu ki itihas ta nawo pandup amahang dokhi Maduna Rajadu Laiminariba Kanglupur Kunimagna Amatu Aina Nungsinana Laminaduna, Hena Socket Pagilambida Sangsilak Pangamki, Man Hai, Sayat Nabalaitaba, Achumbuwail Fangba, Thong Manaba Amadi, Amanamu Ikai Kumnabalaiba Matam Kaktada, Shanti Haibasi, Lakadori Bani. Pradhan Mantri Narendra Modi ki Sama Taramathoi Shubha Man ki Baat, Hayeng Ayupung Taramathoi Tama Matamda, Akashvani ki Thongda Sandokani, Masi, Pradhan Mantri Narendra Modi na Thangna na, Ahomlok Subha, Pradhan Mantri Oina, Oiraklaba matungda ahanba man ki baat ni Pradhan Mantri na wangang bahek loibaga madugi Manipuri wahantok Akashvani Imphal na sandokani tabiriba pawasi Akashvani Imphal dagini National Testing Agency NTA na lawba parikya sing yaithokiba masung kaktat khiba singi matam naungna leplei NTA na thokpa notification na madahai UGC NET June lisingani kunmari examination na Lakliba August Kunmathoi dagi September Mari Phawgi manungda pangthok lagani Parikya se hana lepkiba matamda pangthokpa hauki Hek nonganbaga tha sigi tarani panda Shiksha Mantraloy na parikya asida aranba sing tawri habagi paw phangbadagi cancel tawkibani UGC NET parikya si Junior Research Fellowship tamnanaba Assistant Professor sing khananaba masung PhD course sing da ming chananaba pangthokpani
Amaromda hanana yaithokhiba joint CSIR net June lisingani kunmari examination na lagliba July kunmangari kuntaret fawa pangthoklagani. Council for Scientific and Industrial Research CSIR UGC net parikha si Chemical Sciences, Art, Atmospheric, Ocean amasung Planetary Sciences ta PhD taunanabagidamak ming chananaba pangthokpani. Hanana yaithokhiba Integrated Teacher Education Program ITEP gi sahi mari tamgadaba course asida ming chananaba pangthokadaba National Common Entrance Test NCET parikhana July 10 da pangthoklagani. NTN makhatana hai All India Ayush Postgraduate Entrance Test lisingani kunmari di hanana lepkiba matam mathang thagi tarukta adumak pangthoklagani. Hena ko pomarol singidama candidate singna agency sigi website www.nta.ac.in da changlaga yengba yagani hairi. Telecommunication Mobile Number Portability 9 Amendment Regulation lisingani kunmari mathang thagi amadigi chanaba horgani. Aina sina aranba tawbasingna mobile number amadi SIM card lana sizinaba thingbada chawna mating oiragani hairi. Namit Yankini Twini Subna Pangtokadaba Sri Amarnath Ji Lai Kurumbagi Thorum Akan Section Thorang Martangasi Ayuktagi Haukre Lai Kurumpam Asi Yongnabagi Damak Kashmir Tampaki Fahalgam Amasung Baltalambi Animakta Lai Kurumba Chanari Lai Kurumbagi Thorumasi Matang Tagi Taramapan Sraban Punima Namita Loishingani Lai Kurumbagi Thorumasida Aswayangam Tondanabagi Damak Union Territory Administration na Akan Mangaksil Gitabak Locally Uparajapal Manoj Sinhana Ngarang Srinagar da Pangtokpa Amarnath Jatra da saruk yagada basingbu taram opagi thorom da saruk yaki. Mapamadu da wangang bada Sri Sinhana hai Jammu Kashmir ki miyam ngi mateng yaudana di lai khurumagi thoromasi mai pakna pangthokpa ngamloi. Ladakh line of actual control manakta laiba turelama da pangthokpa lanmi singi river crossing exercise ta teng ama accident thokpadagi Bharat ki lanmi manga sire laikhidrab lanmi manga asigi manungda junior commission officer JCO ama yauri lanmi sina pangthokpa training mission amagi manung channa ledagi kilometer samani punipan chatlaga laiba mandir mo manakta laiba turel ama lanana bohanabada T72 tank adu khudong thibanang kibani. Indian Olympic Association ki President Dr. PT Usana Yogabu Asian Games ta yahonana bo warip laukiba dubu kendragi Youth Affairs and Sports Mantri Manshuk Mandaviana taramna okre. Sri Mandaviana hai Bharat na Yogabu miyam da hena pamna hanana wakkan hona duna lakli. Sarkar na su Khelo India Youth Games na singbada Yogabu competitive sports ama oinana ba yahonba haukre. Nupa ki T20 World Cup ki final langasi Bharat amasung South Africa thengnaragani. Barbados ta sanagada wa final match adu ngasi numidang pung 9 dagi hogani. Ningsing biyai Guyana da sanakibani suba semi final da Bharat na defending champion England bu run humpuni panda maiti piduna final chankibani. Aroi badamaru pau amhanna Manipur thokliba irang asi laksinanaba security force ke punba kangmuna chingamasung tampak jila singda thiba mugi thabak leptana chathari. Haukiba nomani asida nong leptana chubadagi Nambul irilamadi Imphal turelgi ising imai leptana wangkalakli. National Testing Agency na lawa parikya sing yaithokiba amasung kaktat kiba singi matam nauna leplay amasung nupagi T20 World Cup ki final nga si Bharat amasung South Africa thengnaragani Paulo Jare.